John hai. Iche ma imung sigi mauni. Aiga luhong labani. Mabu loksin biyo. Iche madu phamlambadagi phuk haugatli. Hai angauba ngasaina takbadi kedawi. Nang aigi isanupi oiraboi ko. Inamadi khangudre. Kadai karigi aduksena nakok khumlibano. Se inam mayengi. Aigi kok khumliba phijindu makhutna lokthok piraga. Mamitta mapi sinthana aibu konkhatpi. Aigi laibakta nungsina supiraga ifing phingna hairai. Hai imo ikaw kaurui ataidi lairi. Lining to khurum drine nangsu. Lao nakhoi animak lining to khurum lukisi. Aigi khojeng paibiraga mana mang thaduna aikhoi ahumga bembemga yum manungduda sangli. Kadu ahum marirom oiramgani masing thi hodre. Iroi loibaduda khanong sup thangba kachina domda pusin biraga phakki maikhan ama khalibadugi mangda aikhoi marimak khuru khuda kullaga iche mana lining tho ibungo nanai piba amatang yaujari magi yum koigadoribi isan nupiga nanai aikhoi punamakpu nungairen nungaiba yaifaren yaifaba pinabiu ko haina nizaraga iche mana taktuna aikhoi punna khurumle madu hek loibada leimaral kani haiba adomda pubiraktuna hana khurumkhiba adugumna amuksu khurumle aikhoi pumnamak hanagi phampham ka tana amuk lakle phamphamda magi manakta phamallaga iche mana hai aigi ipwasi mathanta pokpani mache aiga maga anitani aigi haibabu mana loire magi haibasu aina loire imasu pabungsu lare paktan khre nahan makhai aina mabu ngak selakpani hojikti nang lakledana nang su yauna mabu ngak senminasi nakhoi ani panau singnau tana punsi nungsangna nungai aifana panminau ko mongol oyu ko hairamlaga aibu amuksu kokta nanthabi adugane se sida nanakta phamlibi asina aigi amata ngaibi isanupi atonbi bembem kowi madi mafam khangpona teko mana seran toran tawraba nangna warakadobani magi mathaki mabung anidumadi mapanda lairik tamli bembem nane sida khurumu nangi ngausinabadu tawnuko bembem leimaida kuntharaga aingonda khurumlaga thik thik nolai jonna khubak khui iche mana higatli haiduna serai adudagi amuk jonda ibungo siga ibema sigana kana tada sina magi pokminaba mabungni itay masina tadagi itayma maraktuda ngasai thaumai puthola khibi nupidu thaumai du launaba lakpo era male ka domda sanglai ma hek ubada iche mana hai iche ibema si imotombagi mauni haine iche di khanglam khiroi saka magi hapka dobani ko yengo masak sinungsidra aikhoi gi oiduna tawribra khangde aikhoi dinga sai changlakpada dalan mathakta gi urabani bembem ga iga sak phajai haina khrabani iche magi mitki wanate mayam si thangna basibu cha oina torokpa yagadra jonna yai ise sana ba biscuit tu khara su yawbirau bembem nangsu khara yawru sodana bembem ga makhoi ani hek thokhibaga iche mana makha tare ibema nangi yumdi kadaidano kayumno nangbo jonna khumi nungbadagini atsingdagi ipagi mingdubo tadaromda onsenki tadana gokhen pau jonda amuk onselai imotomba isanupi sibu ichema marching ningon ichemadu mamai mai thongdu laikharomda khangon onthaki makha tarakte mafamdu unwai mukchiki nungsit phauba lepkhrabagum tawrai ai ki voi kari boy thadokluba koktu inafigi fizina amuk kupsilli pumsik siklaba maraktuda ichemana nahak pun lambidagi phaki ka hainakiba jona noktuna khumi phabana te ichema kanbibani aibu makhoina lamdraba aihak nangi nakta kaidongweda su halaklaroi sigi seraksida bembem nge iche duga anido acha thak puduna kaduda sanglaknaga aikhoi mangda thariba table duda thamlare jona chana thaknabadu adum thambiramlo haibadagi ichena bembem busu puraga makhoi animak chatminakre ichema hanagum adum luruknari ichema marululambadagi mamai mamit ingangang mapi ra chen mapwabu yenglaga hai imotomba nangna taruklibasibu ichembu kari oyuge
ꯂꯩꯔꯩꯕꯥꯛ ꯇꯥꯟꯈ꯭ꯔꯕ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯖꯈꯤꯕꯤ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕꯣꯏꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛꯍꯩꯅ ꯀꯞꯂꯛꯂꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯂꯀꯥꯅꯨꯡ ꯑꯣꯝꯆꯥꯛꯅꯔꯛꯏ ꯑꯩ ꯁꯤꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯔꯝꯂꯣꯏ ꯈꯜꯂꯛꯏ ꯖꯣꯟꯅ ꯌꯥꯝꯅ ꯇꯞꯅ ꯃꯆꯦ ꯑꯃꯗ ꯍꯪꯉꯤ ꯏꯆꯦꯃ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯀꯞꯂꯝꯕꯗꯨ ꯈꯪꯗꯣꯛ ꯇꯣꯛꯈꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯨ ꯏꯄ꯭ꯋꯥꯔ ꯏꯆꯥꯔ ꯈꯪꯗꯅ ꯑꯩꯅ ꯌꯧꯔꯛꯄꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯍꯥꯛ ꯑꯃꯨꯛ ꯀꯞꯈꯠꯂꯛꯂꯦ ꯏꯆꯦꯃ ꯀꯞꯄꯗꯨ ꯇꯣꯛꯄꯤꯔꯣ ꯑꯩꯒꯤ ꯋꯥꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯑꯩꯁꯦ ꯆꯨꯝꯅ ꯍꯜꯂꯛꯄ ꯅꯠꯇꯦ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ ꯑꯩ ꯈꯪꯉꯤ ꯃꯤꯅ ꯇꯝꯕ ꯑꯣꯏꯗꯕ ꯉꯥꯛ ꯇꯥꯕꯗꯒꯤꯅꯤ ꯏꯆꯦꯃꯅ ꯀꯞꯂꯤꯕꯗꯣ ꯑꯩꯕꯨ ꯑꯐ ꯁꯥꯗꯨꯅ ꯊꯤꯟꯕꯤꯔꯛꯄꯁꯤꯡ ꯑꯗꯨꯅ ꯂꯝꯈꯥꯡꯗ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯗꯨ ꯃꯨꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯈꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯨꯕꯃꯈꯩ ꯐꯨꯔꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯂꯧꯔꯕ ꯇꯨꯡꯗ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯅꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯅ ꯑꯁꯤꯕꯒꯨꯝ ꯇꯥꯔꯝꯂꯤꯕ ꯑꯩꯕు ꯊꯦꯡꯅꯔꯕꯗ ꯑꯩꯕు ꯈꯨꯡꯒꯠꯄꯤꯗꯨꯅ ꯑꯂꯤꯄꯨꯔꯒꯤ ꯂꯥꯏꯌꯦꯡꯁꯪ ꯇꯥꯟꯅ ꯄꯨꯕꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯔꯛꯄꯅꯤ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯑꯩꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯕꯨ ꯑꯂꯤꯄꯨꯔꯒꯤ ꯂꯥꯏꯌꯦꯡꯁꯪ ꯇꯥꯟꯅ ꯄꯨꯕꯤꯗꯨꯅ ꯃꯥꯒꯨꯝꯕꯤ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕꯤ ꯑꯃꯅ ꯃꯁꯥꯒꯤ ꯑꯃꯥꯡ ꯑꯇꯣꯡꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯑꯩꯒꯤ ꯃꯤꯡ ꯖꯣꯟ ꯀꯧꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯈꯤ ꯂꯥꯌꯦꯡꯁꯪ ꯑꯗꯨꯗ ꯑꯩꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯗꯤꯜꯂꯤꯗ ꯌꯦꯡꯉꯨꯅꯕ ꯍꯥꯏꯔꯛꯂꯕꯗ ꯃꯐꯝꯗꯨ ꯇꯥꯅ ꯑꯃꯨꯛ ꯄꯨꯕꯤꯗꯨꯅ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯉꯁꯤ ꯑꯩ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯖꯔꯛꯄ ꯉꯝꯕꯅꯤ ꯑꯩꯍꯥꯛ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯕꯅꯤ ꯅꯍꯥꯛ ꯐꯥꯎꯕꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯏꯟꯊꯣꯛꯄꯤꯔꯝꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯍꯥꯛ ꯁꯤꯖꯔꯝꯕꯅ ꯍꯦꯟꯅ ꯐꯔꯝꯒꯅꯤ ꯇꯣꯛꯂꯣ ꯍꯥꯏꯃꯦ ꯅꯪꯕꯣ ꯍꯥꯏꯍꯩꯗꯕ ꯋꯥꯗꯨ ꯍꯥꯏꯔꯒꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯔꯣꯖꯤꯕꯨ ꯅꯪꯒꯤ ꯅꯆꯟ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯂꯩꯖꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯃꯥꯅ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯗꯒꯦ ꯃꯃꯥ ꯃꯄꯥꯅ ꯃꯁꯤꯕꯨ ꯀꯔꯝ ꯌꯥꯅꯤꯡꯒꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯆꯨꯝꯅꯒꯤ ꯏꯆꯦꯝ ꯑꯣꯏꯕꯇ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯅꯪꯅ ꯌꯥꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯍꯤꯡꯉꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯥꯕꯨ ꯑꯩꯒꯤ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯅꯪꯒꯤ ꯅꯆꯟꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯖꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯃꯆꯦꯝꯒꯤ ꯈꯣꯡ ꯀꯣꯜꯂꯤ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ ꯍꯥꯏ ꯔꯣꯖꯤ ꯏꯆꯦ ꯑꯃꯗ ꯈꯨꯔꯨꯝꯂꯣ ꯂꯥꯎ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯀꯞꯅ ꯀꯞꯅ ꯑꯩꯕꯨ ꯏꯆꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯈꯣꯡ パꯏꯗꯨꯅ ꯈꯨꯔꯨꯝꯂꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯅꯔ ꯈꯪꯗꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯄꯨ ꯀꯣꯟꯈꯠꯄꯤꯔꯦ ꯏꯃꯣ ꯇꯣꯛꯑꯣꯅꯦ ꯅꯪꯕꯣ ꯅꯀꯣꯛ ꯆꯤꯛꯇꯨꯅ ꯇꯣꯛꯂꯔꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯀꯞꯂꯅꯨ ꯑꯩ ꯅꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯏꯟꯊꯣꯛꯄ ꯉꯝꯂꯣꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯉꯣꯟꯗꯗꯤ ꯏꯆꯥ ꯉꯥꯛꯅꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯏꯟꯊꯣꯛꯄ ꯉꯝꯕ ꯍꯧꯅꯕ꯭ꯔꯥ ꯁꯥꯒꯩ ꯉꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯃꯗꯨꯒꯤ ꯑꯗꯨꯛ ꯏꯆꯦꯝꯅ ꯈꯜꯂꯨꯕꯅꯤ ꯀꯞꯂꯅꯨ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯂꯅꯤ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯃꯀꯣꯛ ꯃꯔꯨ ꯏꯊꯥ ꯊꯥꯗꯣꯛꯂꯕꯤ ꯃꯤꯌꯥꯏ ꯆꯜꯂꯛꯂꯕꯤ ꯐꯅꯦꯛ ꯀꯧꯅ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯪꯂꯛꯂꯒ ꯖꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯍꯥꯏ ꯏꯃꯣꯇꯣꯝꯕ ꯅꯍꯥꯛ ꯂꯥꯛꯂꯦ ꯇꯥꯕꯗꯨꯗ ꯏꯃꯥ ꯂꯥꯛꯏꯕꯅꯤ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯐꯔꯦꯗꯅ ꯐꯔꯦ ꯏꯃꯥꯕꯣꯛ ꯑꯍꯥꯡꯕ ꯁꯣꯐꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯅꯥꯎ ꯍꯣꯏ ꯅꯕꯥꯏ ꯍꯣꯏꯗꯤ ꯏꯕꯥꯏꯗꯤ ꯗꯤꯜꯂꯤꯗ ꯂꯩꯍꯧꯔꯤ ꯏꯅꯥꯎꯒꯤꯗꯤ ꯑꯩ ꯈꯪꯗꯦ ꯃꯥꯒ ꯎꯅꯗꯦ ꯃꯥꯁꯨ ꯆꯠꯈꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯒꯗꯤ ꯎꯅꯔꯛꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯍꯥꯛ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯇꯦ ꯑꯩꯈꯣꯏꯗ ꯀ꯭ꯋꯥꯛ ꯃꯤꯠꯌꯦꯡꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯒ ꯖꯣꯟꯗ ꯍꯪꯉꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯤ ꯏꯕꯦꯝ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯃꯧ ꯅꯨꯄꯤꯅꯤ ꯆꯤꯡꯗꯒꯤꯅꯤ ꯍꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁꯤꯔ ꯅꯪꯒ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒ ꯍꯣꯡꯈꯤꯕꯅꯤ ꯇꯥꯗꯒ ꯏꯅꯝꯃꯒꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯅꯤꯁꯤꯅ ꯀꯅꯥ ꯀꯅꯥ ꯑꯃꯅ ꯃꯕꯨꯡ ꯑꯃꯅ ꯃꯅꯝꯃ ꯃꯈꯣꯏꯁꯨ ꯆꯤꯡꯗꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯔꯦ ꯑꯩꯈꯣꯏꯗꯧꯅ ꯏꯃꯣꯇꯣꯝꯕ ꯏꯃꯨꯡꯁꯤꯗꯕꯣ ꯃꯥꯡꯂꯦꯗꯅ ꯏꯕꯦꯝꯍꯜ ꯅꯪꯅꯁꯨ ꯌꯥꯔꯕ ꯈꯟꯅꯔꯝꯃꯤꯕꯁꯤꯅꯤ ꯏꯃꯥꯕꯣ ꯈꯟꯅꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯍꯥꯟꯅ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯦ ꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤ ꯈꯪꯍꯟꯗꯅ ꯈꯟꯅꯔꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯅꯣ ꯅꯪꯅ ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯛ ꯊꯧꯑꯣꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄꯣꯛꯃꯤꯟꯅꯗꯦ ꯁꯤꯔꯥ ꯏꯄ꯭ꯋꯥꯕꯨ ꯌꯨꯝꯗ ꯆꯪꯍꯟꯗꯅ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯂꯨꯅꯤ ꯏꯪꯈꯣꯜꯁꯨ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕꯅꯤ ꯌꯨꯝ ꯍꯥꯏꯔ ꯏꯄꯥꯅ ꯁꯥꯕꯤꯔꯝꯕꯅꯤ ꯑꯩꯒ ꯏꯄ꯭ꯋꯥꯒ ꯑꯅꯤꯒꯤ ꯃꯤꯅ ꯀꯜꯂꯛꯆꯕꯒꯤ ꯋꯥꯅꯤ
Aduga sida famlibasing asisu minine imabo. Hai, taungambi nang haibige. Masong mapak naidaba wangang sangang du tawno. Nang diningon ni. Nang ay mangaire haiba mayauri. Nang di sagay amagi oikrabani ko. Ay koy gidatin bayadraba. Wafam si taray banate. Ay koy madu yaroy. Wasi saurokani ko. Nasin na puana hek tu payaroy. Hoy, taungambi oirabasu. Ay migi masama waka kalude. Sagay ngay marakta imong manungda mapa macha masin manaw kaina naba khaktaw khidre. Ay mi dauna imang ani sudre. Matungdasu khaksuro. Tuman lukra oiraga koisong songduna yum palakpi nupi nate. Ay su leisana ipana awang awun tamduna. Leibak mamangda luhongbiduna thajarakhibani. Aigi ipwana tawra ibasi mi hatke mi manghange tawba nate. Machem aina ipwabu warak watembada kanan thingadawriba yengnaba taredana. Asigira imabongna ngasi lengthoktana lengbira ibase. Jonna amuk pangselai. Imabong wasi aikoi imungini. Mafam marangsu khangdana imabongna isemabu taungambi hekta hairibadu karigino. Isemana marak thatuna khami. Imotomba makhatano nang angangni. Ay leribasini khanglabra. Nupido mamay mamit ingangang isemada sangtrik yenglamlaga phat haidoktuna wa makhataramdana parap thoki. Isemasu thokibi nupidubu khana yenglamlaga makok maru khumjillaga manunggi kada sangki. Nupiduna aikhoida yengkhiba mityeng ngangkhiba wangang isemana maduda mathwai sokna khumkhiba singadu tarubadagira khangde aihak khangson sontharai. Thajinda waichinba handokningba ma faurai. Ay khangba ngamlaktraduna mapalomda thoksira haiduna haugatlubada John phamlambadagi haugolaktuna kaidawre hairaga aigi nakta sanglai. Aihak handokningbana mata ama tawre mapalomda thokpa yagadra hairubada mana aigi khut pairaga makha thangba thong thingduna leiriba ka dom tamna chanaba leithoklakpada isemana imungdagi tholakpada uba male. Kaidawre karigino adomda chatke tawridubo haina hanglai. Ma handokadawre hai adugini. Aduda kaidawriba somda pubirao imung lomda. Aigi khujeng paibiraga isemana mana tholakhiba ka adugi manungda pusinbiraga hana thaduna leiramba hidanduda hibhallaga mana hai. Potharaga maraina fajakini namau nupigi lairik pafamni kaisu hangoirunu. Aina hek hipthabaga khuyada leiriba swal amanbaduna aingonda subsinbi. Aigi nakta famtharaklaga mana aigi khong pairai. Ai khangboy kariboy haugatke tawrubada hairai. Karigino haugatke tawriba nakhongsi undu mangaire. Sidabu kanana haksang nungaini. Mapanda famhaubi inammabu kausillaga aigi khongdu sahanaba noibiu haina takpi. Aduga jondana iseda botolda ising asaba halaga bembemda pirau hairuso hai. Aigi itawduda yengba nungaitrabra khangde. Isemana jonda amuksu doctor ama kaunavasu haiki. Makhoi mayamak angangdagi ahan fao aigidamak kwelang langnai onthokpa thodo haibaduda tai. Ai itomta ikaijrai. Asinara kaino khangde handokningbadu ifatfatte. Kuide bembemna hot water bottle du puraktuna aigi khongda ombire. John su changlantuna ichemada doctor ama lakpinaba phone da ngangnakhre inang nakpadagini laklani haina pau handokle. Maraktuda ichemana aigi nakta famlaga aigi thajinda tapna phathabiba aduna oirigadra handokningbadu khajiktang pothabagum tawi. Asumna langlingai John na mang thaduna ningthina set charaba wang chawba nupa amaga kaagi manungda sangsilakle. John na mangonda aibu saktaklaga aigi nakta thariba chaukiduda phambinaba haibadagi mahak changlaktuna famlare. John na aikhoina Delhi dagi pairakpadagi yumsida yorokpa faubagi waridu doctor duda tammi. Aina ngamdribadu lambida lakpada khara warakpaduna oirigadra haina doctor na hai. Doctor na aingonda sumnagi handokningba adu tara atai kari nungaitaba leibage haina hanglaga aigi mihun thauna chingba kulai thaduna yengbi. Sida natana aigi mitpan khutki khujin chairungi chengsai famda khutna paiduna kupna yengba loirakpada doctor na hai. Handokningbasi ngasigi asina ahanbara aidi hanasu toromgadoba male. Delhi da leiringaida amuksu tawkhiba male adubu ngasigi asumnadi kankhide. Saning thaningbasu polomgadoba mande. Saningbadi karimata pokte. Isemana marak thatuna hai. Ibungo khara ningthina yengbiramu
ꯏꯆꯦꯗꯤ ꯑꯅꯥꯕꯁꯦ ꯌꯦꯡꯕ ꯉꯝꯖꯗꯦ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦ ikan kanna laklaga taurisibu kaino khangdre isema kaisu tawro khara potharaga adum phajakhini hidak thadra fau yai adubu pothabada nungainaba hidak khara di pijasi hidak to purake khanna khanna imona athubani haibaduda thakat poi kari boy kautholamle ai haujimak thajarake ipwana hek lakpada ne hek tai yam nungaire hidak to khara yaholao hairaga isemana hek leithokibada Doctor na John da sonthangna missing haibra mali haibra mayek sangphatana haikiba mataki aina khuyarom da yengthu ubada inamaga bememga aniga michane makhoi ani aibu yenglaga nokmi tawkhibagum ui doctor na hogolaklaga John gi khut pairaga hai adodi contractor sahib ai yaujakhrage aini izariba sida vitamin amasu yaurabani atopasimadi ai yaholaklage Anabadi matomta fajarakadawni nungsa thiningai kaisu leite mem sahib ai chacharage kari leina no haibadudi sahibta dum hangbiro best of luck tanja dumaktada isema prap laklaga doctor da hai ibungo mabuda lan mathak kaba ngamgadra makhoi gidi mathaktani kari gi ngamdadage isema anaba nate khara warakpadagi tawbani ngahakta ngaire kankhalakadawba phare adudi mathakta sem sahalage Hairaga, bem kauraga, imung lom de sankre. John na fruit kaudagi, paisa oira male, lautholaga hai. Anaba si phanaba, yamdi, dakhina si paibiko, aisu thindoksagi. Thindok pibadi yai, dakhina di lauzaro, matam sana lauzagi, adum thamjanbiro. Hairaga, makhoy animak, aingonda yenglaga, nokminaduna thoki. Doctor thindok luraba matungda, mangonda John na tada da haibadu tai. Tada, angang su yauri, waramani. Doctor na kaisu tawro hairamle yumda hanbikibana farani Tadaga inamaga makhoi loina aigi nakta sanglakle Tadana hai Rosie aikhoi chatlage nang aikhoi gi phone number khangbadai Doctor na kaisu tawro hairambadu aisu tai John sahib ki number ga piu John na table dagi se ama lokholaga number oira male iraga tada da pi Tadaga inamaga makhoi animak mamai mamit ingangang Mapi Ratsen, Engonda Satlagi Hairaga, Ise Madamuk Onsinduna, Tadana Hai. Ise, Ekoi Satlagi, Rosie Diko, Sing Masani, Mana Lanbas Haugun. Mahaksu Inamasu, Mapi Taitoi, Ise Mana Noktuna Kumi. Ma Hojikti, Aigi San Oiravanina, Aina Tambiganida. Marakta Unasi, Imotomagi Mabai Hek Europaga, Ekoi Lakini. Makoi Animak, Engonda Mukhana, Taklam Laga. Isemaga Johnga aniga thominakri makhoina chatkibaga ayhak ithanta tarak lehorabagum khoijeng nungjengi ta doi thindok luraga hanjelakbada isemana engonda hai mathaki kada pothabana nungaini kakhatpa ngamgani na ngamgani hairaga ai hiblambadagi hogotle isemana haibadagi John na aibu sambiduna aikhoi dalan mathakta kakhatminare mathak yaubaga awang ona phatliba thongjau aduda sangkhibada isemana ise kaubi nupi miyai chalabiduga bembemga makhoi ani phiron singloi sinduna leiramli tumpham ka oiramale hidan sida hiptuna pothau ise nasan sibu sa phungphung sabadu amatang pithak sirani kawbu kawthoklure manammaga mabunga anidubu sa pithak khidramale ne keidobagi no khangde laima mangama mathawira hek leitana hut phaujelakbadagi khoidau hek sawat khiduna punamak pungkaw kawthoklure aikhoibu haunaba khangde haiduna waroramani onthona ikai khreda isena khara wavire ai iru maitha janaba amukta hona rukhige bem nangsu lao iru ja thoknaba